ai ming thoi kau je ai sengmai sa sidagini aduga ngasi akoina mafam sida mayam punjariba dharana hamjariba amadi sagan kaya laujariba se akoi sengmaijin apumba Kachin district amadi Imphal West Katuren kago apun bada leba sengmaijin ki maira pai sing ni punna la koi kongin changchen minari se akoina hoji sa Arambai ki lusing puren sa Korounganba gi matakta enai Panliba X akoi yajening de adu dana tana isa khunga ko singi matakta khunga pa isa singi matakta Panliba X amadu makoi da case kaya pandana makoi phana ba honari ba khuding ba khudakta handokpi da bani aduna karigumba masi khungjangje handokta ba taragadi mama oibi akoi mayana isa singi damakta akoi mamang thaduna sigani haiba se ngasi akoi mayamna media gi thongda thongdokse khunga pa isa singi matakta Panliba case khudakta Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn.